Naga political group singi marakta apun bagi sakta mama sagat na bagi pandamda NSCN GPRN ge Jailad Jeliangrong region amasung NSCN JPRN ke Niki Jeliangrong region anigi marakta yana cherola bangasi khutyek pina khre haire yana cherola do ngasi None district ki Nungba subdivision ki manung chana leiba Rongdai khulda khutyek pina khibane yana cherol khutyek pina bagi thoramado strengthening Naga unity through the unity and resolve of the Jeliangrong people haiba thema sigi makhada Olive Branch mission sinduna pangtho khibane maike yani gi marakta khutyek pina khiba duda masing yamlaba miyam sutin ke ngasi tin khiba miyam adugi manungda CSO singi luchingba church ki luchingba amade community leader kaya so saruk ya ke ngasi saruk ya khiba singi manungda NSCN GPRN ge ENO D0 robot amade ENO Salem yang gang maisu saruk ya ke haire